Coffee thakpasi aikhoi ayambana pamnai. Aduga worldgi oina yenglakpa kandasu 2.25 billion cup ti nongmada thai haiduna researchers sing natijanbadagi khangba ngamkhre. Aduga French writer Voltaire nasu nongmada coffee cup yankhaidi thai haiduna report tawri. Aduga mahak asi sahi 34 punsikhi. Aduga coffee da addict oibasi yamna thoidongna kaiba leite haiduna su researchers sing na makha tari. Adudi egi ngasi gi video asi haujarage egi channel asidagi khara dorabasu knowledge sing phangbi haiduna khanbiragadi channel asibu subscribe tawbiramu aduga video asibuna like tawbiyu. Number 1. Coffee boosts brain power. Coffee thakpaji ngayaktangi oinadi aikhoigi brain phagathalli. Aduga caffeine amadi coffee na central nervous system da ingna mayai kahalli. Thawong asine adrenaline kauba hormone ama thadok halaktuna miyoibagi hakchangda blood circulation amadi sor honbada chauna tengbangi. Aduga aikhoigi hakchangda ahenba energy phanghalli. Adubu chakhau hanglingai matamdadi thakpiganu. Karigumba thakpa taragadi aikhoigi hakchangda sokhan ningai oi. Number 2. Coffee increase blood pressure. Karigumba blood pressure yam wanglabadi doctor ga tanabiyu. Aduga blood pressure yam nemlagana chak tokpa khudingi coffee cup amadi thakpiyu. Number 3. Coffee makes your immune system stronger. Coffee sang naina thakpana immune system mapang kankhathalli. Prithibigi tongan ba lebak singi scientist singna mot pinari. Coffee sang naina thakpa asina naha oina siba miyoi masing handahalli. Aduga coffee da cancer dagi ngakthokpada chauna tengbangba antioxidant amasung phenolic compound marang kaina yawi. Aduga liver, heart amadi digestive system da mapangan kankhathalli. Number 4. Coffee relief a headache. Coffee da yauba caffeine na kok jikba thuna phagathalli. Aikhoina hidak ama chaba matamdasu yamna effective oihalli. Number 5. Coffee reduce stress. Coffee na dopamine amadi serotonin puthokpana maram oiraga stress handhahalli. Aduga coffee cup ama thakpa natraga coffee manamta tabada adongi singni nauri phagathanggani. Amadi coffee chang naina thakpa miyoi singna depression hantahalli. Numit khudingi coffee cup ani natraga mari phawba thakpa singna suicide tawbadagi 50% hantahalli. Number 6. Coffee improve your memory. Coffee thakpana energy pibata natana karigumba ama nainabada thuna khanghanbada chauna tengbangba amadi memory gi chang wangkhathalli. Number 7. Coffee help you lose weight. Miyoi bagi hakchangda hormone watpa matamda fat tungsinba horai. Masina maram oiraga aikhoigi weight hengalai. Adubu coffee chang naina thakpa matamda aikhoigi hormone hengalai. Amadi thabak tawba amasung exercise tawba matamda aikhoida hena pangan hapi. Masina maram oiraga aikhoigi weight hantahanbada yamna chauna mateng pangi. Ngasigi video asidagi adomna kharda oirabasu knowledge sing phangbi aduna khanbiragadi video asibu like tawba amadi share tawba kawbiramganu. Aduga channel asida anauba changbirakpa oiragadi nungsibiduna channel asibu subscribe tawbiyu. Aduga adom-adomgi marupsingdasu ngasigi video asibu share tawbiyu. Maramdi ngasigi video asi miyoi khudimakta kanaba amadi yamna knowledge sing phangba video ama oigani haduna khanjai. Aduga aigi ngasigi video asibu like tawbasu kawbiramganu. Aduga channel asidagi kharada oirabasu knowledge sing phangbi haiduna khanbiragadi comment da phongdokpiramu. Aduga matung tarakpadasu adom-adomna pambiba topic leibiragasu comment section da phongdokpirau. Adomna pambiriba topic adu mathangi video da yamna thuna semba ngamnaba honajarakke. Matamdu phawdi warbasu wan ngaibiramu.
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫